ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯆꯦꯅꯦꯜꯒꯤ ꯐꯨꯡꯒꯥꯋꯥꯔꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯆꯈꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯊꯥꯏꯅꯒꯤ ꯑꯍꯜꯁꯤꯡꯅ ꯏꯗꯨꯅ ꯊꯝꯕꯤꯔꯝꯕ ꯀꯌꯥ ꯈꯣꯝꯖꯤꯟꯖꯔꯒ ꯍꯥꯞꯆꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯍꯥꯞꯆꯒꯗꯧꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤ 2010ꯗ ꯕꯥꯜ ꯁꯥꯍꯤꯇ꯭ꯌ ꯄꯨꯔꯁꯀꯥꯔ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯃꯁꯪ꯫ ꯋꯥꯔꯤ ꯑꯁꯤ ꯉꯥꯉꯣꯝ ꯅꯤꯡꯉꯣꯜ ꯀꯣꯡꯕꯝ ꯑꯣꯡꯕꯤ ꯏꯕꯦꯌꯥꯏꯃꯅ ꯏꯕꯤꯕ ꯐꯨꯡꯒꯥꯋꯥꯔꯤꯅꯤ꯫ ꯑꯏꯕꯤ ꯑꯁꯤ 1937ꯒꯤ ꯅꯣꯕꯦꯝꯕꯔ 9ꯒꯤ ꯍꯤꯌꯥꯡꯒꯩꯒꯤ ꯃꯉꯥꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯁꯤꯡꯖꯃꯩ ꯁꯣꯔꯣꯛꯈꯥꯏꯕꯝ ꯂꯩꯀꯥꯏꯗ ꯄꯣꯛꯏ꯫ ꯉꯥꯏꯊꯦꯝ ꯒꯨꯂꯥꯞ ꯑꯃꯗꯤ ꯁꯣꯔꯣꯛꯈꯥꯏꯕꯝ ꯅꯤꯡꯉꯣꯜ ꯉꯥꯏꯊꯦꯝ ꯑꯣꯡꯕꯤ ꯇꯣꯝꯆꯥ ꯑꯅꯤꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯡꯈꯩ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗ ꯂꯩꯕ ꯀꯣꯡꯕꯝ ꯏꯕꯣꯌꯥꯏꯃꯒ ꯌꯨꯝꯕꯥꯜ ꯂꯝꯕꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯃꯁꯪ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ 6 ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 5 ꯑꯃꯗꯤ ꯃꯌꯨꯝ ꯄꯥꯜꯂꯦ꯫ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯃꯌꯨꯝ ꯄꯥꯜꯂꯨ ꯍꯥꯏꯕ ꯏꯌꯥ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯅ ꯑꯁꯨꯝ ꯆꯠꯊꯣꯛꯂꯛꯄꯗ ꯍꯦꯂꯣꯏ 7ꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯦ 6 ꯑꯗꯨꯗꯤ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯀꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯇꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯐꯖꯈ꯭ꯔꯕꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨꯗꯤ ꯄꯨꯡꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯪꯂꯛꯏ, "ꯏꯕꯦꯝꯃ, ꯅꯪꯕꯨ ꯈꯣꯏꯌꯨꯝ ꯂꯥꯏꯔꯥ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪ ꯃꯤꯔꯥ? ꯑꯆꯨꯝꯕ ꯑꯃꯇꯪꯗꯤ ꯈꯪꯖꯅꯤꯡꯏ"꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯆꯗꯦ, ꯏꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤꯅꯤ꯫ ꯏꯃꯤꯡꯅ ꯂꯩꯃꯁꯪ ꯀꯧꯏ"꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯍꯥꯛ ꯑꯁꯤ ꯎꯕꯗ ꯑꯩꯍꯥꯛ ꯃꯤꯐꯝ ꯍꯣꯡꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯁꯨ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ, ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯨꯔꯁꯤ"꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯥ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯒꯗꯒꯦ? ꯂꯦꯡꯕꯤꯔꯣ, ꯏꯆꯦꯝ 6 ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯂꯥꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯊꯋꯥꯏ ꯃꯥꯡꯂꯒꯅꯤ"꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ "ꯁꯤꯔꯕꯁꯨ ꯑꯗꯨ ꯃꯉꯥꯏꯔꯦ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯃꯍꯥꯛ ꯄꯨꯗꯅꯗꯤ ꯍꯜꯂꯔꯣꯏ" ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ ꯏꯌꯥ ꯌꯥꯗ꯭ꯔꯕꯗꯨꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯆꯦꯝ 6 ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯊ꯭ꯋꯥꯏ ꯀꯟꯅꯤꯡꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯈꯨꯗꯛꯇ ꯃꯐꯝ ꯑꯃꯗ ꯂꯣꯠꯍꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯆꯦꯝ 6 ꯑꯗꯨꯅ ꯆꯥꯅꯕ ꯑꯃꯃꯝ ꯄꯨꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅ "ꯃꯤꯁꯥ ꯆꯥꯅꯤꯡꯏ, ꯃꯤꯅꯨ ꯅꯝꯃꯤ" ꯍꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯍꯦꯛ ꯁꯣꯜꯂꯛꯂꯦ꯫ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯗꯨꯅ "ꯀꯗꯥꯏꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯂꯥꯛꯀꯗꯒꯦ" ꯍꯥꯏꯗꯨꯅ ꯃꯆꯦꯝꯁꯤꯡꯗ ꯈꯨꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯅ ꯃꯥꯅ ꯄꯥꯝꯕ ꯑꯆꯥ ꯑꯊꯛꯁꯤꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯆꯦꯝꯁꯤꯡ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯍꯦꯂꯣꯏ ꯑꯇꯣꯟꯕꯤ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯀꯧꯊꯣꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯀꯟꯅ ꯆꯦꯜꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯈꯨꯔꯨꯝꯂꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯍꯥꯟ ꯃꯈꯩ ꯃꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗꯅ ꯂꯩꯔꯝꯂꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄꯗꯨꯗ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯏꯕꯦꯝꯃ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯦ꯫ ꯌꯥꯝꯅ ꯆꯥꯎꯅ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯦ꯫ ꯑꯁꯣꯝꯗ ꯃꯆꯦꯝ 6 ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯇꯣꯟꯕꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ
ꯅꯤꯡꯊꯧ ꯑꯃꯒꯤ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯑꯗꯨꯗꯒꯤ ꯃꯄꯥ ꯁꯣꯔꯥꯔꯦꯟꯗ ꯆꯠꯇꯨꯅ ꯇꯝꯂꯨꯔꯦ꯫ ꯃꯄꯥ ꯁꯣꯔꯥꯔꯦꯟꯅ ꯐꯔꯦ ꯂꯩꯈ꯭ꯔꯁꯅꯨ, ꯇꯥꯏꯕꯪ ꯃꯤꯒ ꯇꯤꯟꯈ꯭ꯔꯕꯗꯤ ꯑꯃꯨꯛ ꯃꯈꯣꯏꯒ ꯇꯤꯟꯅꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯆꯦꯝ 6 ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯑꯁꯨꯝ ꯇꯧꯔꯗꯨꯅ ꯁꯣꯔꯥꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯟꯕꯤ ꯂꯩꯃꯁꯪ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯇꯣꯟꯕ ꯑꯗꯨꯒ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ 6 ꯑꯗꯨ ꯀꯧꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, "ꯏꯆꯥꯁꯥ, ꯍꯧꯖꯤꯛꯇꯤ ꯏꯃꯧ 6 ꯁꯨꯔꯕꯅꯤꯅ ꯃꯈꯣꯏꯅ ꯁꯥꯕ ꯐꯤ ꯑꯃꯃꯝꯇꯪ ꯁꯦꯠꯅꯤꯡꯉꯤ, ꯑꯗꯨꯅ ꯏꯃꯧ 6ꯄꯨ ꯐꯤ ꯁꯥꯍꯜꯂꯛꯎ꯫ ꯃꯈꯣꯏꯅ ꯁꯥꯒꯗꯧꯔꯤꯕ ꯐꯤ ꯑꯗꯨꯗꯤ ꯃꯥꯅ ꯍꯩꯖꯕꯤ ꯄꯨꯝꯅꯃꯛ ꯄꯨꯊꯣꯛꯇꯨꯅ ꯁꯥꯒꯗꯕꯅꯤ꯫ ꯐꯤꯁꯤꯡ ꯑꯗꯨ ꯑꯊꯣꯏ ꯑꯍꯦꯟ ꯂꯩꯒꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯧꯁꯤꯡ ꯑꯗꯨꯅ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯂꯩꯃꯁꯪꯗꯤ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯔꯝꯗꯦ꯫ ꯃꯗꯨꯗ ꯃꯄꯨꯔꯣꯏꯕ ꯑꯇꯣꯝꯕ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯏꯇꯩꯃ 5ꯃꯛꯇꯤ ꯃꯥꯒꯤ ꯍꯩꯖꯕꯤ ꯄꯨꯊꯣꯛꯇꯨꯅ ꯐꯤ ꯁꯥꯕ ꯍꯧꯅꯈ꯭ꯔꯦ꯫ ꯅꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯇꯧꯗꯦ꯫ ꯅꯪꯕꯨ ꯐꯤ ꯁꯥꯕ ꯍꯩꯇꯕ꯭ꯔꯥ?" ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯁꯪꯗ ꯃꯊꯋꯥꯏ ꯋꯥꯅ ꯍꯪꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯗꯨꯗ ꯂꯩꯃꯁꯪꯅ ꯈꯨꯝꯂꯛꯏ, "ꯏꯕꯨꯡꯉꯣ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ, ꯅꯅꯥꯏ ꯁꯣꯏꯗꯅ ꯇꯧꯖꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯔ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯐꯤ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗ ꯍꯌꯦꯡꯗꯤ ꯃꯄꯥ ꯅꯤꯡꯊꯧꯗ ꯐꯤ ꯀꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯃꯁꯪꯗ ꯑꯃꯨꯛ ꯍꯪꯂꯛꯂꯦ, "ꯏꯕꯦꯝꯃ, ꯍꯌꯦꯡꯗꯤ ꯐꯤ ꯀꯠꯂꯁꯤ ꯍꯥꯏꯗꯨꯅ ꯏꯌꯥꯝꯕꯁꯤꯡꯅ ꯍꯥꯏꯅꯔꯛꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯐꯤ ꯂꯩꯔꯕ꯭ꯔꯥ?" ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯃꯁꯪ ꯂꯩꯔꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯛꯇꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯇꯨꯝꯅꯈꯤꯗꯨꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯂꯩꯃꯁꯪꯅ ꯁꯨꯃꯥꯡ ꯃꯌꯥꯏꯗ ꯂꯦꯞꯇꯨꯅ ꯃꯄꯥ ꯁꯣꯔꯥꯔꯦꯜꯕꯨ ꯀꯧꯗꯨꯅ ꯍꯥꯏꯖꯔꯛꯂꯦ, "ꯍꯥ ꯏꯄꯥ ꯏꯕꯨꯡꯉꯣ, ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯂꯨꯈꯨꯝ ꯃꯦꯟ ꯎꯔꯦꯞ ꯃꯈꯣꯡꯗ ꯎꯇꯣꯡ ꯑꯃꯗ ꯅꯆꯥꯅ ꯁꯥꯔꯝꯕ ꯐꯤ ꯑꯃ ꯂꯩꯍꯧꯕꯅꯤ, ꯑꯃꯨꯛꯇ ꯊꯥꯗꯕꯤꯔꯛꯎ." ꯃꯆꯥꯅ ꯍꯥꯏꯖꯔꯛꯄ ꯑꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥ ꯁꯣꯔꯥꯔꯦꯟꯅ ꯐꯤ ꯑꯗꯨ ꯎꯇꯣꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯊꯛꯇꯒꯤ ꯊꯥꯗꯔꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯐꯤ ꯌꯥꯎꯕ ꯎꯇꯣꯡ ꯑꯗꯨ ꯂꯩꯃꯁꯪꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯄꯤꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯐꯤ ꯌꯥꯎꯕ ꯎꯇꯣꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯄꯤꯔꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯥꯔꯛꯄ ꯐꯤꯁꯤꯡ ꯑꯗꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯀꯠꯁꯤꯜꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯃꯧ 5ꯅ ꯁꯥꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯤꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯦ꯫ ꯐꯤꯁꯤꯡ ꯑꯗꯨ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ, ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯃꯧ ꯑꯇꯣꯝꯕꯤꯅ ꯁꯥꯕ ꯐꯤ ꯑꯗꯨ ꯎꯇꯣꯡ ꯃꯅꯨꯡꯗꯒꯤ ꯁꯠꯇꯣꯛꯂꯒ ꯃꯅꯥꯏꯁꯤꯡꯅ ꯐꯤꯗꯨ ꯇꯤꯡꯊꯣꯛꯍꯜꯂꯦ꯫ ꯐꯤ ꯑꯗꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯈ꯭ꯔꯦ, ꯄꯥꯛꯄꯁꯨ ꯂꯧ ꯄꯔꯤ ꯑꯃꯔꯣꯝ ꯄꯥꯛꯂꯤ꯫ ꯐꯤ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯅꯥꯒꯤ ꯊꯝꯕꯥꯜ, ꯂꯨꯄꯥꯒꯤ ꯊꯝꯕꯥꯜ, ꯊꯔꯣ ꯑꯉꯥꯡꯕ ꯑꯁꯪꯕ ꯂꯣꯏꯅꯅ ꯉꯥꯅꯨ ꯀꯥꯡꯉꯥꯁꯤꯡ ꯀꯌꯥꯅ ꯏꯁꯤꯡꯗ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯕꯒꯤ ꯃꯇꯧꯒꯨꯝ ꯎꯔꯦ꯫ ꯑꯇꯣꯞꯄ ꯃꯆꯤ ꯑꯃꯗꯅ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯉꯥ ꯃꯁꯤꯡ ꯁꯨꯅ ꯆꯥꯍꯟꯗꯨꯅ ꯊꯝꯂꯦ꯫ ꯃꯆꯤ ꯑꯃꯗꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯝꯍꯜꯂꯦ꯫ ꯑꯁꯨꯝꯅ ꯐꯤ ꯑꯗꯨ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ꯫ ꯅꯤꯡꯊꯧꯅ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯐꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯩ ꯍꯥꯏꯗꯨꯅ ꯂꯩꯃꯁꯪꯕꯨ ꯊꯥꯒꯠꯂꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄ ꯍꯥꯟꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯥ 6 ꯑꯗꯨ ꯃꯥꯒꯤ ꯂꯩꯐꯝꯁꯤꯡꯗ ꯍꯟꯈ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯅꯨꯄꯤ ꯂꯩꯃꯁꯪ ꯑꯗꯨ ꯃꯆꯥ ꯄꯣꯛꯀꯗꯕꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯖꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨ ꯑꯃꯒ ꯋꯥ ꯇꯥꯅꯔꯦ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯍꯥꯏꯅꯔꯦ, "ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗ꯭ꯔꯦ, ꯐꯤꯒꯤ ꯃꯇꯥꯡꯗꯁꯨ ꯏꯅꯥꯎ ꯑꯇꯣꯝꯕꯅ ꯍꯦꯟꯈ꯭ꯔꯦ꯫
ꯍꯟꯗꯛꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯅꯨꯄꯥ ꯄꯣꯛꯂꯕꯗꯤ ꯏꯄꯥꯒꯤ ꯃꯍꯨꯠ ꯏꯅꯥꯎ ꯑꯇꯣꯟꯕꯅ ꯁꯤꯟꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥꯁꯨ ꯄꯤꯕꯤꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯏꯅꯥꯎ ꯑꯇꯣꯝꯕꯒꯤ ꯃꯈꯥꯗ ꯂꯩꯕ ꯇꯥꯔꯦ꯫ ꯀꯔꯤ ꯇꯧꯁꯤꯒꯦ? ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯊꯧꯔꯥꯡ ꯑꯃꯗꯤ ꯂꯩꯔꯦ꯫ ꯏꯅꯥꯎꯇꯣꯟꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ, ꯂꯩꯃꯤꯟꯅꯕ ꯐꯔꯔꯣꯏ, ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯊꯥꯞꯂꯕ ꯎꯃꯪ ꯑꯃꯗ ꯊꯥꯗꯣꯛꯈꯣ ꯍꯥꯏꯔꯁꯤ꯫ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯄꯣꯛꯂꯛꯀꯗꯕ ꯑꯉꯥꯡ ꯑꯗꯨ ꯎꯃꯪꯒꯤ ꯋꯥꯡꯃꯗ ꯂꯩꯖꯈ꯭ꯔꯒꯅꯤ, ꯀꯣꯅꯨꯡꯗ ꯂꯩꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯋꯥ ꯈꯟꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯨ ꯀꯧꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯂꯦ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯧꯕꯗꯤ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯪ ꯑꯁꯤ ꯃꯥꯡꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯀꯧꯕꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ꯫ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯃꯥꯡꯂꯒꯅꯤ꯫ ꯑꯗꯨꯒ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯥꯞꯂꯕ ꯎꯃꯪ ꯑꯃꯗ ꯍꯨꯟꯗꯣꯛꯂꯨꯁꯣ꯫ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯇꯧꯒꯅꯨ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥꯗꯨꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯔꯦꯜ ꯍꯌꯦꯡ ꯈꯪꯗꯅ ꯀꯨꯝ ꯊꯥ ꯁꯨꯗꯨꯅ ꯂꯩꯔꯕꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯔꯝꯅ ꯎꯃꯪꯗ ꯊꯥꯗꯣꯛꯎꯒꯅꯤ ꯈꯟꯕꯗ ꯑꯇꯣꯝꯕ ꯑꯗꯨ ꯃꯊꯋꯥꯏ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯁꯣꯝꯗ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯇꯧꯕ? ꯑꯁꯨꯝꯅ ꯅꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥ ꯑꯣꯏꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯅ ꯍꯥꯏꯕꯗꯨ ꯏꯟꯗꯕ ꯇꯧꯒꯅꯨ ꯍꯥꯏꯕꯗꯨꯗ ꯍꯦꯟꯅ ꯍꯟꯅ ꯇꯛꯁꯤꯜꯂꯛꯂꯦ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯕ ꯑꯗꯨ ꯏꯟꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯎꯃꯪꯗ ꯊꯥꯗꯣꯛꯂꯨꯔꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯊꯋꯥꯏ ꯋꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯂꯩꯃꯁꯪꯅ ꯎꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯪꯖꯔꯛꯏ, ꯏꯕꯨꯡꯉꯣ, ꯏꯇꯩ ꯏꯕꯨꯡꯉꯣꯁꯤꯡꯅ ꯀꯧꯕꯤꯔꯒ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯅ ꯍꯜꯂꯛꯂꯕꯗꯤ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯔꯛꯂꯕꯒꯦ? ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯕꯦꯝꯃ, ꯑꯇꯩ ꯀꯔꯤꯒꯤ ꯑꯣꯏꯒꯅꯤ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯈꯔꯗꯪ ꯎꯃꯪꯗ ꯂꯩꯔꯨꯁꯣ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯗꯨꯗ ꯅꯪꯗꯤ ꯀꯨꯝ ꯊꯥ ꯁꯨꯔꯛꯄꯗꯨꯗ ꯀꯔꯝꯅ ꯄꯨꯁꯤꯒꯦ ꯈꯟꯕꯗꯒꯤ ꯋꯥꯔꯤꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯕꯗ ꯂꯩꯃꯁꯪꯅ ꯈꯨꯝꯂꯛꯏ, ꯏꯕꯨꯡꯉꯣ, ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯐꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ, ꯎꯃꯪꯒꯤ ꯎꯍꯩ ꯋꯥꯍꯩ ꯆꯥꯔꯨꯁꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯔꯣꯏꯕꯒ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯅꯤꯡꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯂꯤ꯫ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯂꯤꯉꯩ ꯃꯌꯥꯝꯕꯁꯤꯡꯒꯤ ꯌꯥꯊꯪ ꯏꯜꯂꯒꯦ ꯈꯜꯂꯗꯨꯅ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯩꯃꯁꯪ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯃꯤ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯆꯥꯅꯕ ꯊꯛꯅꯕ ꯈꯔ ꯍꯥꯞꯂꯒ ꯎꯃꯪꯒꯤꯗꯃꯛ ꯈꯣꯡꯁꯥꯜꯂꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯊꯪ ꯃꯊꯪ ꯂꯥꯟꯊꯣꯛꯇꯨꯅ ꯎꯃꯪ ꯑꯃ ꯌꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯄꯨꯔꯣꯏꯕꯗꯨꯅ ꯂꯩꯃꯁꯪꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯅꯪ ꯋꯥꯔꯝꯂꯒꯅꯤ, ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯁꯤ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯆꯥꯃꯤꯟꯅꯔꯦ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯁꯪꯕꯨ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯃꯣꯟ ꯈꯥꯡꯍꯟꯗꯨꯅ ꯇꯨꯝꯃꯨ ꯍꯥꯏꯗꯨꯅ ꯍꯤꯞꯍꯜꯂꯦ꯫ ꯂꯩꯃꯁꯪꯗꯤ ꯂꯥꯞꯅ ꯂꯥꯛꯄꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕꯗꯨꯅ ꯂꯩꯃꯁꯪꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯄꯨ ꯇꯝꯄꯥꯛꯇꯒꯤ ꯇꯞꯅ ꯊꯥꯡꯗꯗꯨꯅ ꯐꯤ ꯑꯃꯗ ꯃꯣꯟ ꯈꯥꯡꯍꯜꯂꯦ꯫ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯅ ꯁꯦꯠꯂꯤꯕ ꯐꯤ ꯑꯗꯨꯅ ꯃꯆꯦꯠ ꯑꯃ ꯁꯦꯒꯥꯏꯔꯒ ꯂꯩꯃꯁꯪꯗ ꯁꯨꯞꯄꯤꯔꯦ꯫ ꯑꯗꯨꯒ ꯂꯩꯃꯁꯪꯕꯨ ꯅꯥꯜꯂꯗꯨꯅ ꯀꯞꯅ ꯀꯞꯅ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯂꯩꯃꯁꯪ, ꯅꯪ ꯂꯩꯍꯧꯔꯣ, ꯑꯩꯗꯤ ꯏꯌꯥꯝꯕꯁꯤꯡꯒꯤ ꯌꯥꯊꯪ ꯏꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯕ ꯅꯋꯥ ꯑꯗꯨ ꯅꯪ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯛꯎ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯁꯅꯥꯃꯅꯤ ꯈꯣꯝꯕ ꯍꯥꯏꯅ ꯀꯧꯀꯣ꯫ ꯑꯩꯗꯤ ꯅꯃꯥꯅꯆꯥ ꯑꯅꯤ ꯎꯗ꯭ꯔꯤꯕ ꯃꯈꯩ ꯇꯤꯡꯊꯧ ꯃꯇꯣꯟꯗ ꯄꯛꯄ ꯂꯤꯛꯂꯥ ꯑꯃꯐꯥꯎ ꯂꯦꯛꯈ꯭ꯔꯔꯣꯏ꯫ ꯅꯃꯥꯅꯆꯥꯅ ꯍꯌꯦꯡ ꯊꯤꯔꯛꯂꯕꯗꯤ ꯀꯣꯅꯨꯡꯒꯤ ꯁꯅꯊꯣꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯣꯠꯇꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯑꯃꯨꯛ ꯅꯨꯡꯉꯥꯏꯅ ꯄꯥꯟꯁꯤꯀꯣ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯩꯃꯁꯪ ꯇꯨꯝꯂꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨ
ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯔꯒ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯂꯩꯃꯁꯪꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯦ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯕꯨ ꯀꯧꯖꯔꯛꯂꯦ꯫ "ꯍꯥ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ? ꯅꯅꯥꯏ ꯂꯥꯏꯕꯛ ꯊꯤꯕꯤꯕꯨ ꯁꯨꯛꯂꯕ ꯎꯃꯪꯁꯤꯗ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ?" ꯃꯄꯨꯔꯣꯏꯕꯅ ꯂꯩꯃꯁꯪꯅ ꯀꯞꯄ ꯑꯗꯨ ꯂꯥꯞꯅ ꯇꯥꯔꯦ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯂꯩꯃꯁꯪ, ꯑꯩꯕꯨ ꯀꯧꯔꯒꯅꯨ꯫ ꯅꯪꯅ ꯀꯞꯅ ꯀꯞꯅ ꯀꯧꯕ ꯃꯇꯝꯗ ꯑꯩ ꯈꯣꯡ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ." ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯑꯣꯛ ꯈꯣꯡꯕ ꯃꯈꯩ ꯀꯞꯂꯦ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯂꯩꯃꯁꯪꯅ ꯀꯞꯄ ꯑꯗꯨ ꯉꯥꯏꯍꯥꯛ ꯇꯥꯔꯝꯂꯒ ꯃꯍꯥꯛꯅ ꯊꯨꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯞꯊꯣꯛꯈꯤꯕꯅ ꯂꯩꯃꯁꯪ ꯀꯞꯄ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯣꯝꯗ ꯂꯩꯃꯁꯪꯅ ꯑꯉꯥꯎꯕꯤꯒꯨꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯈ꯭ꯔꯦ꯫